Result Haidoktrabadi Khongjang Changsillagani State asida Congress laingaki matamdagi notification thoktu na amade BJP gi ahanba laingak notification thoktu na kaukiba Education SK MTS vacancy post ki written test ki result sahi manga henna namsilaga thamba si yaningde maram asina result ase lakadoriba April 10 faubugi manungda haidoktaba tarabade ban yauna Khongjang kaya Changsillagani haina laingakta section wa thamlagle Education S MTS written test completed candidate 2016 and 2018 batch ki yamlaba candidate singna CM Banglo tamna sangsilakiba rally protest adugi matangda JSC asigi convener warepam levitics na hai MTS post asi Congress na laingak pairingai matamda notification thoktu na kaukhibane adubu 2018 da BJP gi ahanba laingak lakpadagi re-notification thoktu na 2019 gi March thada written tawkhe adubu chahi manga faraba phauba written test haidoktuna thamliba si karigino haina su hangkhe taseng nama candidate sing ase S bar oirakpa phauba yaure hiram asigi matangda education minister CM da memorandum kaya amasu pisin badanatana pause kaya da su phongdokpa laikhre CM ga unanaba appointment pu haibasu ngasi phauba positive oiba response amata lainga ki maikaidagi lakpa laite Khongjang amadi ihau tawdriba phauba laingak amadi mari leinaba department na candidate singi awaba ubidabagi chanabi ase yaningde JSC asina ban amadi general strike tawduna demand asi tanbasu pamde laingak nasu JSC da ban tawnabagi bartan pibagi thawong tawhaningde maram asina laingak ki maikaidagi exam ase haidokani haidokloi haibagi chapsaba paukhum ama pirakadavane masina taba taragade ahenba kanba Khongjang kaya Changsillagani haikhe RIMS ki Thabak Loubagi Matangda April 3 dagi Chingi district Singda Khongjang Changsillagani ATSUM RIMS ki Group C amade D gi Thabak Loubada tribal singge reservation ningthina PB dabagi damak lakleba April 3 dagi Manipur gi Chingi district Singda Khongjang Changsillagani haina All Tribal Student Union Manipur ATSUM na phongdorokle ATSUM gi Department of Information and Publicity na thadorokpa cherola man hai recruitment asigi mayokta Khongjang Changsinaba ATSUM na phirep laurokliba se mamang thakta kayara khanna RIMS ki authority da haijaduna laklabasu tabiraktabadage ne India government ki Department of Personnel and Training ki matungin na Group C amadi D ki Thabak Louba matamda lamlam aduge mi lawgadavane loina na mising ki matungin na SC ST amadi OVC ki quota yanthokadavani haina yaure Manipur gi oina di Group C amadi D ki Central Institution singi Thabak Louba matamda SC ki chada kuntra ST ki chada kuntra ga mari amasung OBC ki chada taragumdoi oirivane adubu center ki order asigi wangmada RIMS na MTS post chamaga kuntra ga mari gi notice thokpa LDC post mapan gi notice thokpada kanglon ase ngaklakhide masigi matungda ATSUM na RIMS authority da complaint thangatkhe hira masigi matangda RIMS authority amadi ATSUM ga kayara kana unaduna wari sanakhre masida sunatana Parliamentary Committee National Commission for Scheduled Tribe amadi RIMS authority ga su punna phaminaduna wari sanakhrabane ATSUM na thengkhang kayarakta wari sanaba laikhrabasu RIMS authority na thabak amata paikhatana lairagliba si Indian Constitution amadi Manipur gi tribal singbu singnabani haina lawe maram asina tha asigi kunga tareta pangthokiba ATSUM gi ahum suba General Assembly na April 3 dagi Chingi district singda Khongjang Changsinba haunaba phirep laukhibane